ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ CRPFꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯃꯤꯆꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯖꯤꯔꯤꯗꯒꯤ ꯔꯥꯅꯤ ꯀꯧꯕꯤ ꯏꯃꯥ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯁꯨ ꯑꯍꯨꯝ ꯄꯨꯟꯅ ꯃꯈꯣꯏ ꯇꯔꯨꯛ ꯀꯨꯀꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯀꯨꯀꯤꯒꯤ ꯄꯦꯖꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯀꯟꯅꯅꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯌꯨꯔꯦꯝꯕꯝ ꯔꯥꯅꯤ ꯗꯦꯕꯤ ꯆꯍꯤ 60 ꯇꯦꯂꯦꯝ ꯊꯣꯏꯕꯤ ꯗꯦꯕꯤ ꯆꯍꯤ 39 ꯇꯦꯂꯦꯝ ꯊꯥꯖꯃꯥꯟꯕꯤ ꯗꯦꯕꯤ ꯆꯍꯤ 9 ꯂꯥꯏꯁ꯭ꯔꯝ ꯍꯦꯟꯊꯣꯏꯕꯤ ꯗꯦꯕꯤ ꯆꯍꯤ 15 ꯂꯥꯏꯁ꯭ꯔꯝ ꯆꯤꯡꯈꯩꯉꯥꯟꯕ ꯁꯤꯡ ꯆꯍꯤ 2.5 ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯂꯪꯉꯝꯕ ꯁꯤꯡ ꯆꯍꯤꯅ ꯊꯥ 9 ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯀꯟꯅꯅꯕ ꯔꯤꯏꯟꯐꯣꯔꯁꯃꯦꯟꯠ ꯊꯥꯖꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯒꯨꯂꯥꯇꯣꯟꯗ ꯀꯨꯀꯤ 3 ꯀꯨꯀꯤꯂꯦꯟ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯖꯤꯔꯤꯒꯤ CRPF ꯀꯦꯝꯞꯗ ꯂꯟꯗꯥꯔꯛꯈ꯭ꯔꯦ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯁꯨ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯖꯤꯔꯤꯗ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯊꯝꯂꯛꯂꯤ ꯁꯠꯗꯥꯎꯟ ꯇꯧꯔꯕꯁꯨ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯤ ꯇꯉꯥꯏ ꯐꯗꯅ ꯊꯣꯡ ꯍꯥꯡꯕꯤꯌꯨ CSOꯁꯤꯡꯅꯁꯨ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯤꯡꯗꯗꯤ ꯗꯤꯁꯇꯔꯕ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯐꯨꯜ ꯍꯥꯜꯂꯒ ꯊꯝꯕꯁꯨ ꯉꯝꯗꯦ ꯑꯊꯨ ꯑꯀꯥꯏꯗ ꯊꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔꯨꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯐꯝꯅ ꯊꯝꯂꯛꯂꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ 3rd ARBꯒꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯂꯩꯕ BSFꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯃꯥꯔꯨꯇꯤ 800 ꯒꯥꯔꯤ ꯑꯃꯗ ꯄꯥꯟꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ